ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯑꯅꯤꯃꯛꯇ ꯕꯤꯖꯦꯄꯤꯒꯤ ꯂꯩꯉꯥꯛ ꯂꯩꯅ ꯂꯩꯅ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯂꯩꯕꯥꯛ ꯀꯟꯕ ꯉꯝꯂꯛꯇꯕꯗꯒꯤ ꯃꯤꯌꯥꯝꯒꯤ ꯑꯁꯥꯎꯕꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯗ ꯑꯣꯟꯁꯤꯜꯂꯛꯄꯅꯤ ꯍꯥꯏꯅ ꯊꯥꯡꯃꯩꯕꯟ ꯑꯦꯁꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ ꯀꯦꯁ ꯖꯣꯏꯀꯤꯁꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯍꯟꯗꯛ ꯍꯧꯔꯛꯈꯤꯕ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯑꯃꯗ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯑꯦꯝ.ꯑꯦꯜ.ꯑꯦ ꯖꯣꯏꯀꯤꯁꯟꯒꯤ ꯌꯨꯝꯗ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯝꯈꯤꯕ ꯑꯗꯨꯒꯤ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯑꯣꯏꯅꯕ ꯍꯥꯏꯗꯨꯅ ꯇꯥꯛꯗꯣꯅ ꯊꯧꯗꯥꯡ ꯂꯧꯔꯒ ꯃꯤꯌꯥꯝ ꯈꯥꯏꯒꯠꯅꯔꯒ ꯐꯪꯕ ꯂꯨꯄꯥ ꯂꯥꯈ 1,434,000 ꯁꯦꯟꯐꯝ ꯑꯦꯝ.ꯑꯦꯜ.ꯑꯦꯗ ꯀꯨꯁꯤꯟꯅꯕꯒꯤ ꯊꯧꯔꯝꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯊꯥꯡꯃꯩꯕꯟ ꯀꯦꯟꯗ꯭ꯔ ꯗꯦꯚꯂꯞꯃꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯁꯤꯜꯂꯒ ꯈꯨꯌꯥꯊꯣꯡꯗ ꯂꯩꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯄ ꯑꯆꯝꯕ ꯊꯧꯔꯝ ꯑꯗꯨꯗ ꯑꯦꯝ.ꯑꯦꯜ.ꯑꯦ ꯖꯣꯏꯀꯤꯁꯟꯅ ꯍꯥꯏ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯅꯥꯕꯒ ꯃꯔꯤ ꯂꯩꯅꯅ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗ ꯂꯩꯔꯤꯉꯩꯗ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯐꯥꯈꯤꯕ ꯃꯤꯆꯝ 6 ꯁꯤꯕꯒꯤ ꯄꯥꯎ ꯐꯪꯈꯤ꯫ ꯃꯗꯨꯒ ꯏꯔꯣꯏꯅꯅ ꯃꯤꯌꯥꯝꯒꯤ ꯑꯀꯟꯕ ꯏꯍꯧ ꯑꯃ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯃꯤꯌꯥꯝ ꯊꯣꯝꯖꯤꯜꯂꯛꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯃꯁꯨ ꯄꯤꯔꯛꯈꯤ꯫ ꯄꯥꯎ ꯑꯗꯨ ꯍꯦꯛ ꯇꯥꯕꯒ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯂꯩꯍꯧꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯗ ꯅꯣꯡꯃꯩ ꯃꯔꯨ ꯑꯃ ꯐꯥꯎꯕ ꯀꯥꯞꯇꯅꯕ ꯑꯃꯗꯤ ꯑꯀꯟꯕ ꯑꯦꯛꯁꯟ ꯑꯃꯠꯇ ꯂꯧꯈꯠꯇꯅꯕ ꯈꯪꯍꯟꯈꯤ꯫ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯩꯈꯣꯏꯅ ꯇꯧꯐꯝ ꯊꯣꯛꯄꯁꯤꯡ ꯇꯧꯔꯛꯇ꯭ꯔꯕ ꯑꯃꯗꯤ ꯃꯁꯦꯜ ꯐꯥꯎꯕ ꯀꯟꯕ ꯉꯝꯂꯛꯇ꯭ꯔꯕꯗꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯗ ꯇꯥꯏꯅꯕ ꯍꯥꯏꯕꯁꯤ ꯍꯧꯅꯁꯥꯅꯤ ꯍꯥꯏꯅ ꯈꯟꯈꯤ꯫ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯊꯣꯝꯖꯤꯜꯂꯛꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯒ ꯅꯤꯡꯊꯤꯅ ꯋꯥꯔꯤ ꯁꯥꯅꯅꯕ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯎꯇꯥꯛ ꯄꯤꯈꯤ꯫ ꯇꯉꯥꯏ ꯐꯗ꯭ꯔꯕꯗꯤ ꯃꯈꯣꯏꯒ ꯋꯥꯔꯤ ꯁꯥꯅꯒꯦ ꯍꯥꯏꯅ ꯐꯥꯎꯕ ꯈꯪꯍꯟꯈꯤ꯫ ꯑꯗꯨꯕꯨ ꯃꯤꯌꯥꯝꯒꯤ ꯑꯁꯥꯎꯕ ꯑꯗꯨꯅ ꯍꯦꯟꯈꯤꯕꯗꯒꯤ ꯌꯨꯝꯒꯤ ꯄꯣꯠꯂꯝ ꯈꯔ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯍꯜꯂꯝꯈꯤ꯫ ꯃꯗꯨꯗ ꯇꯥꯛꯗꯣꯅ ꯆꯂꯥꯏꯔꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯀꯤ ꯏꯟꯃꯦꯠꯁꯤꯡꯒꯤꯗꯃꯛ ꯊꯝꯕ ꯑꯂꯨ, ꯇꯤꯜꯍꯧ, ꯍꯋꯥꯏ ꯑꯃꯗꯤ ꯆꯅꯝꯅꯆꯤꯡꯕ ꯄꯣꯠꯂꯝ ꯀꯌꯥ ꯌꯥꯎꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯤ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯂꯥꯏꯅꯤꯡꯊꯧ ꯑꯃꯁꯨꯡ ꯂꯩꯃꯔꯦꯜꯒꯤ ꯈꯨꯕꯝ ꯈꯣꯏꯔꯝꯕ ꯑꯃꯗꯤ ꯏꯕꯨꯙꯧ ꯄꯥꯈꯪꯕꯒꯤ ꯐꯣꯇꯣ ꯆꯤꯡꯊꯔꯒ ꯊꯝꯂꯝꯕ ꯑꯗꯨꯗꯤ ꯃꯗꯨꯃꯛꯇꯤ ꯇꯧꯍꯟꯅꯤꯡꯗꯦ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤꯗꯤ सी.एस.ओ ꯑꯃꯁꯨꯡ ꯃꯤꯌꯥꯝꯅ ꯃꯄꯨꯡ ꯐꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯍꯟꯅꯤꯡꯏ꯫ ꯑꯩꯈꯣꯏꯅ ꯃꯥꯌꯣꯛꯅꯔꯤꯕ ꯂꯥꯟ ꯑꯁꯤ ꯏꯄꯥ-ꯏꯄꯨꯁꯤꯡꯒꯤ ꯂꯤꯛꯂꯝ, ꯂꯥꯏꯅꯤꯡ ꯑꯃꯗꯤ ꯐꯨꯔꯨꯞ ꯑꯁꯤ ꯀꯟꯅꯕꯅꯤ꯫ ꯃꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯂꯥꯏꯐꯝꯗ ꯇꯥꯏꯅꯕ ꯍꯥꯏꯕꯁꯤꯗꯤ ꯄꯦꯟꯗꯦ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯗꯅꯕ ꯃꯤꯌꯥꯝ ꯈꯪꯅ ꯀꯔꯤꯒꯨꯝꯕ ꯈꯣꯡꯊꯥꯡ ꯈꯔ ꯄꯨꯂꯤꯁꯅ ꯂꯧꯈꯠꯍꯟꯅꯤꯡꯏ꯫ ꯂꯥꯏꯅꯤꯡꯗ ꯑꯦꯇꯦꯛ ꯇꯧꯕꯁꯤꯡ ꯃꯔꯨ ꯐꯪꯅ ꯃꯥꯡꯍꯟꯁꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯃꯔꯣꯝꯗ ꯉꯁꯤ ꯇꯥꯛꯗꯣꯅ ꯊꯥꯡꯃꯩꯕꯟ ꯑꯦꯁꯤꯒꯤ ꯃꯤꯌꯥꯝꯗꯒꯤ ꯈꯥꯏꯒꯠꯇꯨꯅ ꯑꯦꯝ.ꯑꯦꯜ.ꯑꯦ ꯖꯣꯏꯀꯤꯁꯟꯅ ꯀꯨꯁꯤꯟꯅꯈꯤꯕ ꯂꯨꯄꯥ ꯂꯥꯈ 1,434,000 ꯁꯦꯟꯐꯝ ꯑꯗꯨ ꯂꯨꯄꯥ 3,000 ꯂꯧꯍꯧꯔꯒ ꯇꯥꯛꯗꯣꯅ ꯆꯂꯥꯏꯕ ꯔꯤꯂꯤꯐ ꯀꯦꯝꯞꯀꯤ ꯀꯝꯃꯤꯇꯤꯗ ꯑꯦꯝ.ꯑꯦꯜ.ꯑꯦꯅ ꯑꯃꯨꯛ ꯈꯨꯠꯁꯤꯟꯅꯈꯤ꯫ ꯑꯩꯅ ꯍꯧꯖꯤꯛ ꯑꯄꯤꯜ ꯇꯧꯖꯅꯤꯡꯉꯤꯗꯤ ꯃꯅꯤꯄꯨꯔꯒꯤ ꯍꯦꯛ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯃꯌꯥꯝ सी.ओ ꯈꯪꯗꯦ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯃꯌꯥꯝ ꯄꯦꯕꯗ ꯁꯤꯒꯨꯝꯕꯁꯦ ꯁꯤꯗꯤ कंट्रोल तौसे अखोइना थेंनरिसे अैगी इजाति कन्नबा अैगी इपा इपुना चननबा इनाट कन्नबा अैगी धर्म कन्नबा लान मखल अमने अद्रैदा अखोइ ओना तैनबदा अैगी लाइफम खुंगाउनरदे अद्र कोइ माइ तुमि लेनि लाइनिंग थौ लेमरेन कौखारमि खोलमिबा इबुदौ पाखंग मूर्ति चिंथरेसिदिको ओइ मसिदि अखोइगी मैतैगी सेंटिमेंट सोकपनिना सिमदि पुथोगा प्रजा मयाम ममांगदा अमोना तौबा यादेबसे खंगन लौद्रगदि सिगी इश्यू सिदा तुमिना लेसनग्रगदिको जोइकिसंगी नॉट अटैक तौनि खनबिदम अैखोइगी धर्म की इनात अटैक तौपनेना खनबिरगा मसिम खुमदि अखोइ मरु फन माहन जनिंगी अतै मयामदुगी सावबा खटबगदुदि अखोइना सोइरुबगने अै इसामक अैगी अखोइ लैंगा बीजेपी ने सेंटर दसु लेबा स्टेट दसु लेबा एमएलए सु नोइ लेबा दु करी कमदंग हमदबनो अैना अै पवार लेदा दु नदे दिस अनदर थिंग